Akaswani Imphal Wahengbam Rajesh na pau pajari ahanbada maroiba pau Rajya Mari amasung Puducherry Union Territory Vidhan Sabha Mikhal da BJP na Assam amasung Nongchu Bengal da Tamil Nadu da Tamilaga Vetri Kasgam na Kerala Indian National Congress amasung Puducherry da NDA na mai pakle Nongchu Bengal da ahan boy na BJP na sarkar semlagani Tamil Nadu da Mukhyamantri MK Stalin maiti hore Mukhyamantri Yumnang Khemcha na hari Rajesh da NRC sanahanbagi matang da sarkar na committee ama semlagani Lebak sinba tungna chayola machatagada fire safety week palan ngasidegi hokre Manipur dasu ngasidegi hokre amasung youth affairs amasung sports mantri Govindas konthokjamna sana khonabagi infrastructure mapangal kakhan na pandam da ngasi Khuman Lampak hockey stadium da maroiba thoksil hokdokre Rajya Mari amasung Puducherry Union Territory Vidhan Sabha Mikhal da BJP na Assam amasung Nongchu Bengal da Tamil Nadu da nauna thorakpa dol Tamilaga Vetri Kasgam na TVK na Kerala da Indian National Congress na amasung Puducherry da India na mangzil thana chali Asam gi apunba sit chama kuntaruki manungda chama kulumdoi bot masing thibada sarkar paiba BJP na sit humbudrani thoi kare tara da mangzil thana chali Congress na sit tara kare mapan da mangzil thari Bodoland People's Front na sit mapan phangle amada mangzil thari AGP na taruk kare sit mari da mangzil thari AIUDF na amakare amada mangzil thari Assam da ahumlak suba tam oina BJP na lusingba NDA na amuk hana sarkar pairagani Mukhyamantri Himanta Biswa Sharma na Jalukbari Vidhan Sabha Kendra dagi amuk hana mai pakle Congress lusingba Gaurav Gogoi Jorhat Vidhan Sabha Kendra da BJP gi mirep Hitendranath Goswami gi makuta maiti haure Gaurav Gogoi na punna bot lising ni putaruk chani yangkai tare phangbada Goswami na bot lising humpu mapan jamri kuntra mapan phangki Nongchu Bengal da sit chani marfudrani thoi gi bot masing thibada BJP na marfudra kare sit cha matara manga da mangzil thari sarkar pariba Trinamool Congress na kuntra tare kare nifu manga da mangzil thari Congress na amakare sit amada mangzil thari CPIM na sit amada mangzil thari Mikhal asida BJP na chaw mai paktuna sarkar semlagani Bharat na ningkha tamlaba matungda ahanba oina BJP na Rajya sa sarkar semlagani handaki Mikhal asida sitara manga sahitara manga sakti paramlaba Trinamool Congress pu BJP na maiti pirambani Mukhyamantri Mamata Banerjee Bhabanipur Vidhan Sabha Kendra da mangzil thana chatli Tamil Nadu gi apunba sit chani kuntra marigi manungda hojik sit chani kulumdoi gi bot masing thiri masida Tamilaga Vetri Kasgam na sit yangkai humdoi kare sit yangkai marida mangzil thari sarkar paiba DMK na sit kun mari phangle kuntra manga da mangzil thari AIADMK na kun kare kuntareta mangzil thari PMK na ani kare ahum da mangzil thari Congress na sit ama phangle marida mangzil thari Tamil Nadu da film actor Joseph Vijay na lusingba TVK na Rajya Vidhan Sabha Mikhal da khwaidagi masing yamna kaba dol oiduna itihas semle Kolathur Vidhan Sabha Kendra da Mukhyamantri MK Stalin TVK gi mirek ki makuta maiti haure MK Stalin na bot lising humudra mari chani sumna ani phangbada TVK gi VS Babu na bot lising marfudrani thoi chanipan marfudra tare phangki Kerala da sit chama nipugi manungda chama kuntor ki bot masing thibida Congress na sit Humpumdoi phangle CPIM na sit kunmanga phangle amada mangzil thari IUML na kunithoi kare CPI na nipan kare Kerala Congress na tarek kare Rises the Congress na lusingba United Democratic Front na sarkar pariba Left Democratic Front bu maiti ba piba yabagi pibam da leire Congress ke chungchinari ba IUML na sit kunithoi phangle sit kuntra leba Puducherry Vidhan Sabha Mikhal da sit kuntor ki bot masing thibada AINRC na sit mapan phangle ahum da mangzil thari DMK na mari kare amada mangzil thari BJP na ahum kare amada mangzil thari Independent ahum kare TVK na ani amasung Congress na amak kare Mukhyamantri Yumnang Khemcha na hairi Rajya National Register of Citizens NRC sanan magi matangda sarkar na committee ama semlagani Imphal gi nitapa chuthekta leba Thambal Sanglenda Assam amasung Nongchu Bengal Mikhal da BJP na chaw mai palakpada nungai ba phongdobagi thorom yawba lakpada paumi singna NRC gi matangda hangba wahangi paukumda wapam asi Mukhyamantri na phongdokhibani Mangnai NRC to matamda kadai da kari soigadagi haiba kupna khanaba changi Mangnai Manipur Vidhan Sabha na NRC ki matangda resolution lauram labasu khudongcha da bakayadagi masigi thabak thoram hauramde Mukhyamantri nai yamna chekshina kadai da kari soigadagi haina masigi matangda yengchin ba changi Shri Khemcha na hai
State Lengana Committee and Semnova already currently Masi Karida Swiggy the Hairan Misangi. As you know that Chamber the resolution lot of movement came home. That means Lagi will get the Torgana again. Hoboma night I quite a kind of connecting with Wakajida, CSO Mayamo, Sumata Seminar Tokotana, Tata, Tawidi, Munaka, and how is it go? So, see, I quit Sarkar the Suday Bay in there, although Yam section tried to swing again and Kalagada. Manipur NRC matanga chunana semdokpa haibasigi matangna nomagi oiba exchange program amang asi Manipur University Art Science Department gi Synod Hall da pangthokre thoramadu MSU headquarter na musuga khusamdana sinbani paugi marakthana break ama Lawmi ichilinaw singi nungairaba pau aikoigi lamdam sigi miyamna khwaidagi pamnaraba phawdi zoravar khangbiragani chak hauba chak thotpa chak manam chendaba inga su chaba yaba cheng ariba su chaba yaba pothok yamna leiba hybrid zoravar chahi ahum chupna changeng tawraba numit chama kunni sangba phawdini ngasimak phangbiragani zoravar manak nakpa retailer singda tabiriba pawasi Akashbani Imphal degini Laibak sin batungna ngasidagi Fire Safety Week palan haukre thasigi tara pawa chathagadaba chayol palan adu kendragi haksil amasung yaifayumbal mantralogi secretary Punya Salila Sribastamna hogdoki chayol palan asigi kumsi sahigi hiramdi Safe School, Safe Hospital and Fire Safety Awareness Society Together for Fear Prevention haibasini Thoramadu Fire and Life Safety Habisgi Guideline Amasu Fonki. Manipur Thoramasi Health Services ki Director na Sabhabati Oduna Lampel Pat Imphal Dalaiba National Health Mission ki Conference Hall da Pangtoki. Thoramadu Directorate of Health Services ki Officer Amasung Staff Sing Amadi National Health Mission Manipur ki Official Sing Saruk Yaki Maduda Sayol Palan Asigi Wasaksu Loki. Thoramadu Wangang Health Services ki Director Dr. N. Hemanta Kumarna Hai. Palon asigi maruiba pandamdi mayam punam khangminaba sem saminaba adoga fire safety gi matangda guideline punam khoi punna inminaba duni khoina pangthok jariba palon asigi makhada health facilities maruina district hospital sub district hospital multi specialty hospital medical college punamakta khoina fire safety gi matangda khoina warpa yengjinminagani adoga khoi punamak sem saminagani adoga health worker khuding lunan bagi housekeeping staff security staff amasung engineer singsu Manipur Fire Service Department ga khusam naraga hoina mock drill fire evacuation gi matang na pangthok sagani Aikoigi Paumin Hai Fire Safety Week asi Haksil Vibaki oina ngasidigi hauraga District Hospital singda Fire Services Vibaka loinana matang pangthokani masida maruina hospital sing maihau langpok thorpa matamda seksil thorang lokhanaba amadi maichakpa kannaba khulai singi matangda hena khanganabani palan thoramasi hayeng Chandel District Hospital da pangthokani hari Regional Institute of Medical Sciences RIMS Imphal asu Seol palan asi ngasi pangtoki thorongi saruk awaina maihau langpok thorakpa matamda haksel gi lamda thabak tawriba singna lakhakadaba sexual thorang sigi matangda hena khanganaba poster sem saba quiz na simba thorom sing pangtokki Maina singbadagi aso apan nanglaba ukrul jilagi ke village dagi sahi nauriba nupa macha amagi ana layambigi achangba sempam punamak puthoknaba Manipur Commission for Protection of Child Rights na Manipur State Power Company Limited kangan kre Commission asiki chairperson Kaisam Pradeep Kumar na ngasi pikiba directive amagi matungina soklaba nupa macha asigi imung manungda kudaki oba interim relief Keti Purona chingba pinaba wapam su kangali Commission asina makata na hai nupa macha asi mamang thagi kunitoida maina chingbagi laibak thiba thokdok adu nangkhibani RIMS Hospital su soklaba nupa macha asibu ningthi na layangnaba amadi pung niphu nipangi manungda mahaki leiriba haksangi phibam khangalaknaba hairi Paugi Marakthana break ama NABH Phanglaba AOI Babina Specialty Hospital asida Medical Surgical Radiation Oncology Nuclear Medicine laying bagi khudong chaba pizari State asida ahanba oina thyroid cancer gi iodine therapy haubaga loinana cancer khangdop naba PET CT scan leiraba hospital ni CMHT PMJY card paiba amasung government employees singisu laying bada khudong chaba pizari Dr Singna tumor board phamduna anaba singi laying da chawna mating pangli akupa marol gi damak AOI Babina Specialty Hospital, Sajiva Jail Road, Kabaisoi, Imphal East, Tanabiu. Akashbani Imphal lagi pau tabiri.
Youth Affairs amasung Sports Mantri Govindas Konthokjamna sana khonabagi infrastructure mapangan kakhananaba pandamda ngasi Khuman Lampak Hockey Stadium da maruiba thoksil sing hogdokre. Mantri na Directorate of Youth Affairs and Sports ki E-Office RCC Athlete singi DBT System KISCE gi nauna sengalba mapam matangga chunarba masang mathum yawba weightlifting hall gi strength amasung conditioning room hogdoki. Mantri na KISCE, RCC amasung DYSO officing gi biometric attendance su hogdoki. Masigi matakta sana khonabagi polam computer amadi furniture gi polam singsu khusinaki. Thauramadu mantri na saknaraba sana roisingda combination certificate amasung plaque khusinaki. MLA Janghelum Pamay na ngasi Tamenglong Jilagi Mini Secretariat Complex ta Synthetic Football Turf sana ba jatra hunkre. Project asi District Rural Development Agency Tamenglong na lupa koti taruk chang na paikakadamani. Project asi NIPC Limited ki Corporate Social Responsibility ki makada paikat pani. Thauramadu wangang bada MLA na hai 133 kV Narailong Power Substation tha nigi manungda tabak tawba hauragani. Masigi matakta Tamenglong Shargi Ring Road Receipt Payment Thabagi Tabak Sahi Asigi Manungda Loisilagani. Mangnai Jila Asida Hojik Receipt Payment Thabagi Chang Sada Marpudra Yogduna Atay Jila Singdagi Mangzil Thana Chali. Masi Chatliba Tha Asigi Manungda Sada Sama Yaurabayai. Siri Pamain Hai Tamenglong Mahur amasung Tamenglong Kangsup Lambi English Singani Kuntre Pawada Semba Loisinaba Pandam Tamli Masigi Matakta Imphal Tamenglong Tamay Tamenglong Lambi Semnaba Lupa Koti Sama Marpu Pibinaba Sarkar na Haijakiba Laire. Lambi Sing asi Loisilabadi Tamenglong asi Manipura Khwaidigi Sokorpa Jila Singi Manungda Ama Oregani. Kangpokpi Jilagi 4,000 da sahi humphum doi surbi nupi ama tamthina hatok laba matung lan thumsing huran kre hairi thogdok adu ngarang numidang pung 10 rom taba aduaida 4,000 da leiba nupi asigi mayumakta da thokibani pau khran hai sakang da basingna Puspa Devi kauba nupi adugi yumda changlaba matung mahakpo halaba matung da sana lupa yauna lan thumsing puduna chakhibani hairi nupi asi mahaki mimanadraba mabunga leiminabani thogdok thopam da ngasi Saparmaina Police Station gi team ama changchinduna thijinbagi thabak hokre laikhidraba nupi adugi hakchang postmortem gi damak pokre hairi amaromda Manipur Gorkha Welfare Union na mihan asibu kanna yaningdaba phongdorokli. Hauzik sanabagi pau Ngangbam Amukhomba degi. District Youth Affairs and Sports Thobal and Sinduna ngarang dagi Thobal gi Universal Wushu Academy na chatharakpa Asmita Wushu Women City League ngasi loisan khre ngasi sanakiba final match ta kilogram 53 ki category da laisong ngan thoina sana gi takaman aduga thongam lamngan bina lupa gi takaman lokhi kilogram 52 gi category da hijam ilinana sana gi takaman amasung lampok lakpam Vijayapatina lupa gi takaman lokhi kilogram nifuni pangi category da thoksom dan chen bina lupagi aduga laisom norikana lupagi takaman phangki kilogram nifum nga category da AK Rosni chanuna lupagi aduga moirang them tampasnana lupagi takaman phangki Indian Premier League IPL cricket ki match ma da haujik Mumbai ki Wangkhre Stadium da Mumbai Indians ka Lucknow Super Giants ka sanari ngarang Hyderabad ki Rajiv Gandhi National Stadium da sanakiba match ma da Kolkata Knight Riders na Sunrisers Hyderabad pu wicket tareta maithiba pikre Ahmedabad da sanakiba atopa match ma da Gujarat Titans na Punjab Kings pu wicket marida maithiba pike Rajesh Thagachari Amukhomba Aroibada Maroiba Pau Raijamari amasung Puducherry Union Territory Bidhan Sabha Mikhalda BJP na Assam amasung Nongchup Bengal da Tamil Nadu da Tamilaga Vetri Kasgam na Kerala da Indian National Congress na amasung Puducherry da NDA na Mai Pakle Nongchup Bengal da ahan boy na BJP na Sarkar Semlagani Tamil Nadu da Mukhyamantri MK Stalin Maithi Hore Mukhyamantri Yumnam Khemchan Haidi rises the National Register of Citizens NRC Sananabagi Matangda Sarkar na committee ama semlagani. Laibak Sinbatung na Chayol ama Chathagadaba Fire Safety Week Palan ngasidegi hokre Manipurasu ngasidegi hokre. Amasung Youth Affairs amasung Sports Mantri Govindas Konthokjamna sana khonabagi infrastructure mapangang kanghananaba pandamda ngasi Khuman Lampak Hockey Stadium da marueba thoksil sing hogdokre. Paulo Jare